Hi mayam ngasidi mayamna Q&A tawbiro haibado ngasidi puraga lakchare nahankai namgadabado matam sangdadana nambado phangdadana leibane ado ngasidi Q&A tawjarage mayamgi ningba thunghallage Hanba questionda hangbira ibase laima pokpam sana aige best friend ni ko mayam ado maze karan khara ngangan bane haura ji go mai question je paba ahan ba mai question je yame tarane do ahan ba question pa jara age nangi nupa dagi nang ngamme haiba pau tai chumbro lali namde luhong nongan ba nangi nupa na wai tai hai chak thongni hai chumbro chumde numinini subadani yadabam yaw tawin aduga ahum subadana nang nupana sagadaba potu nang na mulaga chai hai adugi nang na noirini hai chumbra is sidi mai pana thai ngai dei noirab jibu mai manakta leira kan noi bisu natana nang na namanabi ani nupa sembi ni hairam laga adum nang oina yum pantho e hai chumbra kaino ai jo jibo phangdri bo bai ai sembiram tabage sauna ai so ai sembi ni nang nupa manga subadana nang lairiba nupa se nangi best friend ga koinarambani hai chumbra nang na mullaga koibani hai chumbra tamu nang kana koinaramge hais natte ai ga jahi manga taru khangnab nang kana koinaramge seng haro ai best friend karamba ga no koinade oi da bangang nang nupa phangdre na atombi oige khalle daga number 6 tana somna youtuber oirakibase kari karamba wakhalondagi oibirakibano aina youtuber oirakibase aise youtuber oibase am pamjaibako nahawaidagi hongna adubu kano haibadi video ga thagatan khotan tawbadudi ngamdaba mai khra sonba haitare ado hojik kai haini akoi mamado laikidabado ado mama laikidaba matungda aina mama je am uningakpa matamda mama gi memory amta laihawdabase habdi photo budi leiba photo da yengbadudi kano dum wa sungang te kausu kautamnina sum nungaitedana adana mama gi memory amta su laihawdabanina ado sum thawai nungaitebako adana hayengwai aigi icha isugi haktaktadi aigi memory mayam ama thamamage adagi mayamga su pullaga smaina mayamgi seba tawba khotpase yam pamjaba adudagi ayamba kano tawbane ado dango khoi bitti kopal haibadi akoi aigi naw nupa ipa nupa bakimdo aduna thongna hapibadagi smaina kano youtube se hangage da khallaga memory so hoynaba na numain tawraga hangkhibane tare subadana somna chaba suk yam pamjari se karam kandagino sidi aine gyan tarakpadagi chabade dum pamamme aduga nipan subadana kaigumba kanda somgi nupada phuba yawkraba yawde number 9 da somgi nupagi maramda khara haibiramu mabung mapau phai yam chammi saugalli phingalli aduga number 10 dana somse hauze kari tawbiri sabiri bra phambiri bra tumbiri bra phami youtube ki video senjari Q&A adusu duga mathangi magi kano se loire mathangi kano sina sarinas hai ko sarinas ki question sina che se daga nushinaraga thunari ro natraga hainaraga luhongi ro ibani nushinai da sahi mangara tarukla sahi taruk mukhangna matungda haina singnar engage tawnaraga hongbane mathangi question sina nahakpam puspa chena call prank tawbado chaba thakpa phangdrena chaba thakpa phangdrena aduda thoibi gi paukhumdo yam nungsiye yam chamme thoibi se aduga inempoksu chena nungsina loina bado adusu yamna nungsiye thank you khangde pangda nungsibane akhoisu no yam nungsi noi saiga dangoga kanane henge nungsibadi animak nusibako ado dangona di hele amaje mu sarakta aduga ss malengan bichanu se yam nusiye aidi che ado ataina luna tawbibra itaina luna tawbibra amne ko na ingonda luna tawbra tawdabra nangi mod phongto habne
ai ai nang này ngon luôn tàu bị ra hay bà nang ye một phong tuổi mà tăng khám đâu đi aduga samurai latpam lalanjit chene youtuber ama oikibase kamdongna oikiban no se mamang da jo khumjagre bako ado ai aina hena hangning boi maramjina akhoi magi ayamba khallaga hangi bani habdi magi memory amta lay hawdabado adugi khallaga isi sum nungai tabado adugi khallaga hangi bani ado mamang da jo khumgre ado chegi channel sina kaigumba 100k subscribe yauba taragadi 50k piba ngamgadra kana leijadra ahal oiraba singda or orphan angang singda 100k yaudraga su ngamnida dubudi haibadi aina yamna mak piba ngamdraga sune aigi leijaba karadi adum kathokpa ngamgani ba moida ado aina kaigumba 100k yauba taragadi 50k da nate aduda hena tawba ngamba su oijage haitar hom subadana chegi inemboka chegi imaga kanana hena nusige sidi ima aisidi amatani apokpa imatani imanate aduna chap mane nusibadi number 4 dana hangbira ise chena kaigumba nongma khaki chief minister oiba phangba tardi kai chawkha thaurang paikhat piramge haina khanbi bage sidi nongma khaki matamnina ka hena thabak ti paikhatpa ngamdauba mande adu orgasu aina angamba khara dang orgasu paikhatcharamge haina khali question na sonia oinam na hangbirakpane sonia oinam na phagini lanadi khanaroise nangi husband na nangje karigumba nupi atopa koinaraga nangonda aranba kaya tawramaba amadi nangi husband na nupi do pusandaba yadaba matang yaurakladi kamdawni aima hatokani adu natraga nangse mama haibado oiba yararoi na yumda hankro haina hairakladi nang matangduda kari tawgani nangi thamoida thokpani haina khanduna sengna pakhombi adade isa piba ngamoidabanina sagai kanba ngamoidabanina adubudi moina chakro hairagadi aisu wakhalamadi khanba yare habadi khangdeda dum chakhini haitare gisina wikhailui pamai chega dadaga karamna thengna khige chegi ming asengba kai kauge maga aiga se facebook ta thengna gibane facebook ta khangna gibane aduga aigi mingjina nurai aduga naubi haina su khangnai mathangi sina kiran bala laisram chese chaba yamna phaye phabane aduga masa su yamna phaye phabane che ne poksu yamna nusiye chese yam nusiye hoy mayamna nusibibado ai yam harawe ado chese kailamdagino minga amta haibiro daga kai hainusibo daga dasu thungnabasu oijaro kai hain aduga 15k yaunabasu matemdi maise kai hainu bap taba ngamdre ko 15k yaunabasu honazarake hoi hotna biro 15k yaunaba mayamna support tawbiyo support yaudrabadi akhoi karisu kano laite aduna upai laite aduna mayamna nusibiyo aduga aigi mingse nurai kawe naubi haina su khangnaye aduga aise ipamgi lamdo kano lamphel sana kaithel ne aduga aini yumba laisina nambol sanapti sabalda panjarakpane aduga mathangi question jina babita sinam hai ko chichegi ming khangdri do ming do haijagre haibiro ado haijagre ko aduga chegi husband ga nongma mubang tawbiro chegi husband masak udri hoi adu so nongma matang sabada dum kano tawjarake ujarake maikam kabita nurai gi asengba ming kari kauge kadai de yum palino nangi channel si yengba nungai thagachari do mamangi answer da kano songi question gi answer pibigre aduga abema chenurai gi saido chenurai na ngamkhigum tawbani thamoida kari phawbige chenurai na ngambado nungaibra khangjaninge chenurai khunungai ama ngamde ko kana haino purnima lai mayum haino rai
Nureise asengba mingla hoi mane haibadi YouTube ta asengba mingda hangdabasu yawi hoi yawbane adubadi aduga mi haibase kaigumba ama tawbada bad comment pibasu yawi thagat pibasu yawi somna YouTuber ama oina mod amta phongdok piro haireko pibiramu haireko ado bad comment pirakpase haibadi hoi mi se amaga manade aduna mi fazana haibirakpasu yawi thina haibirakpasu yawi aduda aina kashu ka hena khanjalude haiba tare aduna kashu khanjalude da aduga mathangi question jina chan thoi salam na hangbirakpane che se luhongba kyam koirage ai luhongba se 6 months kumba adumaina sure sahi kaya surge ai gi sahi na kun manga sure kun taruk changai ne aduga ahum subagi question jina che gi itai do kayam koina khangnarake nungsinarake sahi manga hena taruk sudore taruk suram daida luhongbane taruk sugraba taruk sugre aduda luhongbane mathangi question jina day 1 day ahan ba magi question jina che gi future da kai oininge ado aigi future da oining base YouTuber afauba masu oiningi aduga makeup artist afauba masu oiningi laibak leiragadi thousand line thousand biragadi oibasu oisano aduga ani shuba question jina che gi pamjaba mathel na kari aigi pamjaba mathel di chamthong ne khamena sinba chamthong aduga ahum subadana che gi BF ki khwaidai pamjaba aina mangondagi khwaidai pamjaba aina sawrakanda mana phathaba nupi bu respect tawbiba aduga aina thaba ma tawba matamda mateng pangsanbirakpa se mangondagi aina yam pamjaye aduga pamjadaba behave kana mase yahau yam thenge boko hawdok pasung tade aduma pamde aduga ne thaba am tawba matamda fifa yam kami so yam lange adumaga pamde mari subadana chegi inaungpa dango ga bangkim ga kanana nungsiba heli maram singso ahenbado haidi nungsibadi animang nungsini aduna kanana kayam nungsi habado hoi nungsibabudi animang nungsiyebako adojo khanbadi dango na khara hena khalle kaigino habada madi masajo khara sonjabani na ko magi damukta ayamba maina khalle mathangi question na chegi wakhalda luhongdringai punsiga luhonglaba matungi punsiga karambana hena nungaige nungaiba makhal je manade haidone anima nungaiba di loi nungaiye yumda laingaidana ima ipa ichin inaw mayamga laiminaba phangbagi harahau laiminaba phangbagi nungaiba ma aduga yum pala matungdana aigi nungsiba thungnabagi nungsibagi manakta leiba phangbagi nungaiba ma makhal nungaiba makhal ani je manade haidone animak loi nungai mathangi question dana che se kai lamda koiba pamge haidi atopa country da Korea da Korea da koiba pame question sina sana hanbi che se kai lamda yum palino se khumjagre husband kai thabak hojiki oina di husband gi thabak se karisu thoidokpa tawde matungda tawrakpa gi di khangdri luhong angang kaya surage angang yaujadri ai 6 month khakta ngari ko luhongpa angang yaujadri mathangi question jina miss Parsina chegi nupa se kai thabak tawge si jo khumjagre aduga pinky laisram che se kai lamda yum palino si khumjagre chegi hero na luna tawbibra hoi tawbiye yam luna tawbiye ahum subadana che nupa do mayam pijau noinaba aina di mayam pijau pijarine bako ado ma no yu yadaba phana charsu no yu yadi aida pangoida noi daga mathangi question jina Monica khundrak phamna hangbirakpane new life ta khong thangjilakpaga loinana new plan su sungsoi soidana leiramgani khanjai plan do karino haiba ado share tawbiyo plan do ai secret oina thamjarage sigidi private oina thamjarage ko mathang chingangbam Rabi Chandra kai lamda yum palino angang kaya surage nangi video yengba nungai ai nambol senapti sabal de yum panjabani angang yaujadri
ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯕꯩꯗꯃꯛꯇ ꯊꯥꯒꯠꯄꯤꯕꯩꯗꯃꯛꯇ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯎꯔꯤꯛꯈꯤꯝꯕꯝ ꯆꯤꯡꯈꯩꯉꯥꯟꯕꯤ ꯆꯦꯒꯤ ꯇꯥꯃꯣꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯇꯥꯃꯣꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯆꯦꯒꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥ ꯅꯨꯡꯁꯤꯕꯗꯨꯅꯕꯨ ꯃꯉꯣꯟꯗ ꯂꯩꯔꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯆꯍꯤꯁꯦ ꯀꯩꯅꯣꯅꯦ 25 ꯁꯨꯔꯦ 26 ꯆꯪꯉꯛꯏꯕꯀꯣ ꯃꯥꯒꯤꯅ 24 이만이ꯆꯍꯤ ꯑꯃ ꯈꯦꯠꯅꯩ ꯑꯩꯅ ꯍꯜꯂꯤ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯅꯗꯥꯏꯅꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯃꯦꯂꯣꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯆꯤꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯧꯖꯤꯛꯇ ꯈꯨꯝꯖꯈ꯭ꯔꯦ ꯆꯦ ꯀꯩ ꯂꯝꯗ ꯌꯨꯝ ꯄꯥꯜꯂꯤꯅꯣ ꯁꯤꯁꯨ ꯈꯨꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯏꯅꯦꯝꯄꯣꯛꯇ ꯆꯤꯆꯦꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯆꯦ ꯊꯦꯡꯛ ꯌꯨ ꯆꯥꯎꯕ ꯌꯥꯝꯕꯦꯝ ꯆꯤꯆꯦꯒꯤ ꯅꯨꯄꯥꯗꯒꯤ ꯆꯦꯅ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯣꯏꯌꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯔꯤ ꯂꯝꯗꯒꯤ ꯆꯤꯆꯦ ꯍꯣꯏ ꯂꯝꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯜꯂꯦ ꯂꯥꯛꯀꯦ ꯍꯣꯏ ꯂꯥꯛꯄꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯑꯅꯧꯕ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯐꯝꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯃꯩꯁꯅꯥꯝ ꯁꯅꯥꯖꯥꯎꯕ ꯀꯣꯏꯁꯟ 3 ꯍꯪꯕꯤꯔꯛꯑꯦ ꯑꯍꯥꯟꯕꯩ ꯀꯣꯏꯁꯟꯁꯤꯅ ꯆꯦꯒꯤ ꯂꯩꯐꯝ ꯍꯧꯖꯤꯛꯄꯨꯗꯤ ꯅꯝꯕꯣꯜ ꯁꯦꯅꯥꯄꯇꯤ ꯁꯥꯕꯜꯗ ꯄꯔꯃꯤꯅꯦꯟ ꯇꯥꯔꯦ ꯑꯍꯥꯟꯕ ꯑꯩꯒꯤ ꯏꯄꯥꯝꯗꯤ ꯂꯝꯐꯦꯜ ꯁꯅꯥ ꯀꯩꯊꯦꯜꯗꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟꯗꯅ ꯆꯦꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦꯍꯦ ꯑꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯔꯝꯅꯤ ꯑꯗꯨꯗꯤ ꯑꯍꯨꯝꯁꯨꯕ ꯀꯣꯏꯁꯟꯁꯤꯗꯅ ꯆꯦꯅ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇꯔ ꯑꯦꯟ ꯑꯦꯛꯇ꯭ꯔꯦꯁ ꯑꯦꯛꯇꯔꯗꯅ ꯁꯤꯜꯍꯩꯕ ꯑꯗꯨꯒ ꯑꯦꯛꯇ꯭ꯔꯦꯁꯇꯅ ꯁꯣꯅꯤꯌꯥ ꯃꯆꯥ ꯑꯗꯨꯒ ꯑꯖꯤꯁ ꯑꯦꯝ ꯗꯤ ꯃꯊꯪꯗꯅ ꯑꯖꯤꯁ ꯑꯦꯝ ꯗꯤꯅ ꯍꯪꯕꯤꯔꯛꯄꯅꯦ ꯏꯅꯦꯝꯕꯣꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯆꯝꯖꯕ ꯃꯥꯜꯂꯤ ꯂꯨꯅ ꯇꯧꯕꯤꯌꯨ ꯆꯦꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝꯒꯤ ꯋꯤꯁꯇꯒꯤ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯅꯤꯔꯃꯂꯥ ꯊꯣꯛꯆꯣꯝꯅ ꯍꯪꯕꯤꯔꯛꯄꯅꯦ ꯆꯦꯒ ꯆꯦ ꯅꯨꯄꯥꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯅꯣ ꯆꯦꯒꯤ ꯅꯨꯄꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯑꯩꯅ ꯍꯪꯖꯔꯤꯕꯁꯦ ꯊꯦꯡꯅꯔꯕꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯃꯃꯥꯡꯗ ꯀꯣꯏꯁꯟꯁꯤꯒꯤ ꯑꯟꯁꯔꯁꯤꯡꯗꯣ ꯄꯤꯖꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗꯅ ꯁꯥꯟꯇꯤ ꯀꯨꯃꯥꯔ ꯁꯤꯁ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯌꯨꯇꯨꯕꯔ ꯑꯣꯏꯈꯤꯕꯅꯣ ꯗꯥꯡꯉꯣꯒ ꯕꯪꯀꯤꯝꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯁꯤꯁꯨ ꯃꯃꯥꯡꯗ ꯑꯟꯁꯔꯁꯦ ꯄꯤꯖꯈ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯑꯅꯧꯕꯤ ꯂꯩꯃ one of my favorite youtubers ꯅꯨꯔꯩ ꯆꯅꯨ thank you so much ꯃꯊꯪꯗꯅ ꯑꯔꯤꯕꯝ ꯇꯌꯦꯕ ꯀꯩꯅꯣ ꯇꯌꯦꯕ ꯑꯔꯤꯕꯝ ꯇꯌꯦꯕ ꯑꯁ ꯃꯥꯏ ꯃꯤꯡꯒꯁꯦ ꯄꯥꯕ ꯍꯩꯖꯗꯦꯗ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ thank you ꯑꯗꯨꯒ ꯑꯂꯤꯃꯥ ꯑꯂꯤꯌꯥ ꯃꯊꯪꯗꯅ ꯑꯂꯤꯃꯥ ꯑꯂꯤꯌꯥꯅ ꯍꯪꯕꯤꯔꯛꯄꯅꯦ ꯆꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯆꯦꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯏꯅꯦꯝꯄꯣꯛꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯑꯉꯥꯡ ꯌꯥꯎꯖꯗ꯭ꯔꯤ ꯍꯣꯏ ꯇꯧꯕꯤꯌꯦ ꯏꯅꯦꯝꯄꯣꯛꯅꯁꯨ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯂꯨꯅ ꯇꯧꯕꯤꯌꯦ ꯑꯩꯅꯁꯨ ꯃꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯊꯪꯗꯅ ꯁ꯭ꯌꯥꯝꯆꯟꯗ꯭ꯔ ꯑꯦꯁꯅ ꯍꯪꯕꯤꯔꯛꯄꯅꯤ ꯏꯆꯜꯒꯤ ꯏꯅꯦꯝꯄꯣꯛꯀ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯧꯁꯤꯡꯅ ꯃꯅꯦꯝꯕꯨ ꯑꯄꯣꯛꯄ ꯃꯃꯥꯗꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯏꯆꯜꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕ ꯑꯣꯏꯔꯁꯅꯨ ꯏꯌꯥꯝꯕꯅ ꯏꯕꯨꯡ ꯍꯥꯏꯗꯣꯏꯅꯤꯀꯣ ꯏꯕꯨꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ ꯍꯣꯏ ꯏꯕꯨꯡꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩꯁꯨ ꯐꯪꯕ ꯑꯣꯏꯖꯔꯒꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥ ꯔꯥꯅꯤ ꯄꯣꯁꯥꯡꯕꯝ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄꯤꯔꯛꯑꯣ ꯆꯦꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯚꯤꯗꯤꯑꯣꯕꯨ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯕꯩꯗꯃꯛꯇ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯁꯦ ꯅꯨꯔꯩ ꯆꯅꯨ ꯀꯧꯋꯦ ꯑꯗꯨꯝ ꯑꯗꯨꯒ ꯅꯥꯎꯕꯤ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯈꯪꯅꯩꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯝꯂꯣꯝꯗꯣ ꯑꯗꯨꯗꯅ ꯔꯪꯒꯤꯂꯥ ꯍꯥꯏꯅ ꯈꯪꯅꯩ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯗꯅ ꯄꯤꯡꯀꯤ ꯑꯥꯔ.ꯀꯦ ꯌꯥꯝ ꯆꯝꯅ ꯏꯪ ꯇꯞꯅ ꯐꯖꯩ ꯑꯩꯁꯨ ꯅꯝꯕꯣꯜ ꯃꯥꯏꯕꯝ ꯆꯤꯡꯃꯥꯡꯗꯩꯅꯦ ꯅꯣꯡꯃ ꯈꯪꯅꯁꯦ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯏꯃꯥꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯅꯝꯕꯣꯜ ꯆꯤꯡꯃꯥꯡ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯇꯥꯃꯣ ꯍꯣꯏ ꯅꯣꯡꯃ ꯊꯦꯡꯅꯁꯦ ꯌꯥꯏꯌꯦ
Mathangi question jina abung jinga kham. Mathangi video dadi luhongbai video oina thagala o ming laifam nupana kaidauba ichin inau kaya suba haibira o. Hoi luhongbagi video do ay nong soidana thagacharake. Aduga aigi ming na nuray chanu laifam na hojing nambol sanapti sabal da layre. Aduga aigi ichin inau na nupa ani maga nupi amaga ne nupi ay thandani nupa ani khada aduga ay nupa gi machin manaw na nupi ani maga nupa ama mathandani ko aduga mathangi kanosna premsan essays na hangbirakpane somna khwaidagi pamjaba henjang se karino aduga amana kari lamda yum panbige aina khwaidagi henjang pamjaba henjang se kano khamena sinba kangsoine aduga iromba dana soibom iromba aduga mathangi question sina anau bilai mana hangbirakpane video nungtigi hapkat pira o qualification haibira o qualification se aigi qualification 12 ni ko 12 ta dum loisangre aduga aigi apamba line habadi makeup ki line da dum khongda jagre haitare aduga mathangi kano sina question sina miranda ning thogjamna hangbirakpane चे से कई लमदा युम पालिनो अदुगा चे गी हस्बैंड दो कई कई होनरगे से ममांग दा खुमजागरे चना सेम चे से लई कई होनरिगे अंगांग याउद्रबो सिसो ममांग दा खुमजागरे सरदा निंग थौजम चे गी हस्बैंड गी मिंग हाइबिरो ओ आईगी क्वेश्चन से सोइदना खुमबियो आईगी हस्बैंड गी मिंग अमरजीत कवी अदुगा मथंगी क्वेश्चन सिना थोक्सम बुंगो मै इतैना हंगबिरपने चे नुपा दुगा वीडियो नंबिरो ओ question natre mai side hoi namjarake nongma soidana duga mathangisina abenaw thongam friend na yum bali je kai lamdano sisu mamang da khumjagre nambol sanapti sabal dani aduga mrk anjali sina hangbira iba question jena chena dango bu thadok laga yumnak sagai hongkhibado chegi thamoi da kayamu yam nongai tage dango ga itaiga kanana hena nungsige chenure as adu numito ai thamoi je ikaya sengba yam nungaite dango khoi baba khoi dudagi inaw nupa kano khoi bangkim da adu khoi la moi myam ama langtho amaga aina lakpado yam nungaite dango gi ayam bakhallaga ayam kappe yam nungaite mama leitabagi su khalle adudagi dango gi su khallaga yam nungaite yam kappe thamo yam kai duga mathangi question sina nuri tongbram chese imaga yam nungsinana lei adumak punsigi leiba oibiyu chegi hobby favorite color henjang haibiramu hoi leiba oijage aduga aigi hobby di shopping tauba aduga favorite color na purple aduga henjang na samthong aduga ratana nongmai them nangi nupaga nanga sahi kanana hange aina hal aina sahi aduga sundar ning thousam ichi se sana kaithel da adum pokpi brana traga khanga bokta pokpi raga sana kaithel da yum hongapra aira rims da po rims da karuna thokchom chegi nupa se kai thabak tawbige duga chena khwaidagi pamjaba mathel amataga haibiramu hojiki oinadi karisu thoidokpa tawdri aduga aina pamjaba henjang di mamangda haijagre samthong aduga mathangi question jina ton chongkham chena khwai hainadaba se kaino aina khwai hainadaba se akhanga hayam saba oidaba ngangba mina tawba thabakta singthanadaba adu muk saungba ani suna leite ani suba question dana kari ensang na khwai pamjabano mamangda haijagre samthonga irombadana soibam iromba aduga ahum subadana angang kaya subirage ay angang yaujadre mari dana isada sauningba phauramgani khanjai sauningba amata haibiyu aina tawba thabaktane chumna tawriba thabaktuda kanagumba am changjalaga akhanga hi saraga muk taksalapado adu muk saungba ni suna leite ko
aduga mathangi question sina nauba aribam chega chegi nupa kamaina khangna rakhige ibani se FB re Facebook tagi khangna rakhibani Tongbram Resma nangi chahi kaya sure duga nangi nupagi su haibiramo si mamangda haijagre Monica Khandrakpham Q&A tawbada amarjisu yawhanbirao hawjiki oina di matang chade mathang video matang chaba kanda aduda dum yawhanjarage yawgero je yade haiba madi video yaksa sunya yade haiba duga Roni Lakpam Yumgi Thabak Itau Tau Dabra video nambada Yumgi Thabak Tau Wat Gini Hey video number Sangdana I Hingi the Nami de Noi Mamgi Kalaga Aduga Iliza C.A. Says Haiga Dangoga Kanan Henge Nushiba Huidangon Hel Song Chaujo Aduga Biti Kopalga Chega Kanane Halilu Hongbadi Luhongbadi biti couple na hale Chiena soidana paukhum pirakani thajai hoi paukhum pijarabani luhongba biti couple na hale aduga dangoga aigi saiga nushibadi animang nushi adugu dangona nushiba hele magi damakta khanbasu hele mathangi kanosina question jina saya yumlembamna hangbirakbani Chena yum palije kailamda no duga chegi nupado kaimingauge maga su video nambiro si mamang khumjagre ai nongma mathang charakanda maga su soidan namjarake duga mathangina MD Feroz Khan ichegi angang leirabo ai angang yaujadri duga Ramesh Kingson Chese kadai dagino chegi nupado kari thabak tauge siso mamang da khumjagre Edward Khundrakpham chegi inem pokto na tatibro aduga chese yum banba kayam koirage hoi aigi inem pokto mana tade aduga ai yum palaijina 6 month kumba sore menaka sapam aham 2000 kaya da yum pange I 2020 da natra 20 December 16 2020 da ani subaisina angang di lay birabra angang lay jadri adu noi biti couple gi nupi do mama oidorabo oidri da masu aduga neutral chanuna hangbirakpa question jina chese ibok pu yam luna tawbiba male yam nusiye do che yum panba ka yam koiragi angang yaudribo Sigi question je yam hangbire hoi tawjai ai inem poku ima makni khallaga luna dum tawjai aduga ai yum banba 6 month khakta ngaire adu angang su yaujadri mathang naubi mesnam chese kailamda yum banbage chese yamna rasi laye phasu yam phajaye thank you ai phajai haibi baida makta rasi na ka yawno khangi aduga mathangi laina soibam Cici sahi kaya surage duga angang kaya surage si hangjagre youtuber oiraise sisu khumjagre mathangi question jina naubi naurem Cici dadaga sahi kaya nusinarke luhongba sahi kaya pharage sisu khumjagre mamangda Rosni Konsam inamana inem pokta yam luna tawbiba adumadi yam thagali thank you Hojiki matamda sigumbase yam tangna thoe mamau nupina manem pok luna tawbase adubadi akoi nem pok su phaba aiju phaba adugine koi mayam phaye sanasam aliza kayam koirage luhongba si mamangda khumjagre Pinky Mutum iche nupi amada chengadaba khwaidagi phajaba magunje kaini haina khanbibage aduga ichena miyoiba ama oina mi amada chenhaningdaba khwaidagi pamjadaba magundusu haibiramu nupi amada chengadaba kano gunje masagi ijat pungakna satpa dagi akhang kanba mathongna leiba lunanba simyamse chelhaningi nupi ama oiragadi duga mathangi question na ichena miyoiba ama oina mi amada chelhaningdaba khwaidagi pamjaba magundusu haibiramu mi amada aina chelhaningdaba haragadi oidaba ngangba aduga khangde nisa chadaba
masana masabu nisa chara manghandaba adagi oidaba ngangdaba sigumbaसे kano tawhanninge aduga minungsi thaujal haibasima khwaidagi maru oibane aduga mathangi question sina tanya konsna hangbirakpane chegi nupa dusu video yawhalo aduga chese angang kaya surage si mamangda khumjagre namairakpam jonsilla sisti ima do hainobok ningolo magi manau nupi ama kabo waksingda leibra hangbiyo hujikti leikidre leibra Masini. masira o masini amadi lei masini leikidre aduga mathangi sina ton chungkham ahanba question da maje question mari hangbire ko ahanba question dana chena khwai hainada base kaino oidaba ngangba aduga ani subda kari ensang khwai pamjage si mamangda khumjagre chi angang kaya subirage mamangda khumkhre marida isada sauningba phauramgani khanjai sauningba mata haibiyu aina ngangba tadaba baby liya aina ngangba tadaba haraga aina ngangba khak ta layu haba nataba sum haina tanabada yaraktabase ayam sauningi mathangdana baby liya chegi itai se nungshinarakpra natraga chegi imung manungna engage tawrira nungsinara matungda engage tawraga hongbani ko mathangdana bebesna khuman chese nambolda yum panbanina haifeti takre mamangi video da nambol kaiwaida chena panbiri se aiso nambol dagini ai nambol sanapti sabalda yum panjabani duga yam phajaba question am la e deso kanana hangbano hambra dango warna aigi pan paduna mana hangiba question je ahanba question da punsida chena khwaidagi maru oi haibase karini haina khanbage nang yaudadi chiche hingaro khangaba aduga ani subadana chegi punsi se laibak phai haina khanbi gadra natraga phatti haina khanbi gadra aigi laibak se noi mayam ama aigi family oina phangbiba adudagi aigi inau adudagi aigi ima ipa oina aigi puroibana oina phangbagi haibadi aingonda penjabado phawe aduna aise haibadi pitribisida aina kwaidai laibak phabine do hainini aise wangangbadi kaya haite aduna soiba yauraga chu mayamna ngakpiyu mathangi question sina Esther Haukip Nurai husband je kari thabak tawge mamangda khumjagre hawjiki oinadi kaisu thoidokpa tawdri aduga Nurai na khwaidagi pamba ensang je kari oibage sisu mamangda khumjagre warau binu Priya Rani Waikom che taw question hangjarage tawse ay question hangjarage chegi nupa gi ming laifam habiro o si mamangda khumjagre ko aduga chahi kaya surage che yum banba 6 month khakta ngairi ko aduga haujikka na hawaiga kanana hena nungaige adum nungaida ado leisai ngai punsida na kitang hele nungaiba free oiba haitare aduga mathangi sina Rosita Khelambam na hangbirakpane che noigi ichininaw se kayano che dagi hauraga chahi kaya surage haujik sibu khangni haibiro aigi ichininaw se ahumne nupa ani maga nupi aiga nupi aina ahanne ai chahi 15 16 mai sure aduga aigi inaw nupa yaimado aduna 12 mai suramani aduga dangogina 10 surabani aduga mathangi sina Rahima Anjali che angang yaudribo saudi saunu khangingbagi che yum palise che kaya surage sahi kaya surage che gi ikubokti ude lairibo ai ikubok to lairiye aina zum video da mathang video number kande yawhalla age video da udabadu noramani aduga thangi question dina abe maibam che se kai chage amna noise tak su sai tandi am sade tandi sabu sade damta sak sai noi jai bu mai jai adu ai di kai no khande pangoi de noi khali mathangi sina wai Suresh Singh yumnam haira maisa
Nuray nanga noi shaiga kamaina thengnage Facebook tagi thengnagibane aduga noi shaigi ming kai kauge Amarjit kawe aduga dang angang kya sorge angang yaujadri mathangisina I love my family na hangbirakpane chegi sahi kaya sorge husband na kari kari tauge husband jo yawhalo on video do namba ai mamang da khumjagre hoi no mosoida na yawhanjarake aduga mathangi question sina Rasi pu yamna hangbirakmane che se inem box se yam nungsijaba male hoi yam nungsiye aduga ibok su yam phaba mamau bu nungsijaba male yam kalak se hoi aigi ma du su yam phaye mabuk mapau yam phaye chamme aduga mathangi question sina banta laiphak pham aduga man gi question sina che gi husband ga punna nambira o mathang dari question di na tre request oina tawjage hoi ai nongma matang sabada soidana namjarake mathangisina melozion haima sis se sahi kaya subirage aduga sis ki nem pok se wangang bada nungai trise kari anaba leibagino khangningdana hangjabani aigi nem pok to mana tade na tade aduna maron thaiba haita aduga mathangisina Asmir ke se yam cute oye thank you mathang Anjali Laisram che kari lamda amuk luhongakpano dadaga yam thina saunaba yawkrabo ai se kano dagi lamphel sanagai thel dagi nambol senapti sabal da yum panjarakpane ado hoi saunaba budi adum yawe ado yam thina saunaba di yawdri mathangi soi langbamna hangbirakpane si hojik sahi kaya surage ai 25 sure aduga itaiga kayam khenage maga ga sahi ama khenai aduga sahi qualification sina ai 12 loire aduga mathangda khara matangda khara haibiramo haine chelu hongba sahi kaya surage ai sahi phadri 6 month khakta ngairi lesabi oiringai ga mau oirakpagi khenaba khara haibiramo lesabi oiringai dana ining tamna haibadi chatningba koiningba langningba janingba setningba loina ining tamba yai adugu mau oirakpadadi aina setninge na su setpa yaraktaba aina koiba chatninge su chatpa yaraktaba adugumba mayam ama leirakpanina ahongba mayam am lei haitare aduna kharadi dum khenare mau oiringai punsiga lesabi oiringai punsiga ado lesabi oiringai punsina khara hena nungai haitare mathangi question sina Prem Kumar loitongmam nurai se yamna chammi ado nurai hoigi ima se na khara tathibro ayamba matamda aina yengjabada ingit tawbagi maungda ui lana di lawbinu ko ai sum khangningduna hoi mana khara tathiye adunane mathangi question sina Valentina Wahengbam chega chegi husband ga se kamaina nu sikhibana si mamang da khumjagre mutum rosni sahi kaya surage che se kailam da yum palin su mamang da khumjagre thoina rom chiche nu sibi aigi question se yam lai bani ko chiche na soidana khumbirakani thajai che se kailam da palino chegi husband ge isin inau kaya no aduga amana bobo kuluna tawbiyu ko yam nusi Love from Bangalore. Hoi tawdoine yam luna tawdoine aduga aigi nupagi ichin nausna nupa amaga nupi ani gane sanapti sabal da yum panjabani ko singha hairo singha nurai se sahi kya surage mayam jina ne ai sayu khra chaw basida ne yam hanubiga malurab jan sahi ni phu yankai ga surabi aduna ko ai sahi jam hangbire ko kari numita pokpage rasina karino aduga kari hotnabirige aise Tuesday da poe rasina minna haidaini nga do minna haibra khangde ado ai hoje makeup ki line do ina sasari haitare poloi set pasale poloi gi order tawro Gitanjali Moirangthem sis sahi kaya surage mamado luna tawbiyuko
ꯍꯣꯏ ꯇꯧꯗꯣꯏꯅꯦ ꯑꯩ ꯆꯍꯤ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯁꯦꯔꯣꯟ ꯀꯥꯝꯁ ꯆꯦꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯕꯅꯣ ꯏꯇꯩꯒ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯒ ꯈꯪꯅꯈꯤꯕꯅꯣ ꯆꯍꯤ ꯀꯌꯥ ꯈꯪꯅꯔꯛꯄꯅꯣ ꯊꯥ ꯀꯌా ꯆꯍꯤ ꯀꯌా ꯁꯨꯕꯤꯔꯒꯦ ꯂꯨꯍꯣꯡꯕ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯃꯥꯡꯗ ꯈꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯁꯦ ꯆꯍꯤ ꯀꯌా ꯁꯨꯕꯤꯔꯒꯦ ꯏꯇꯩꯒꯤ ꯆꯍꯤꯁꯨ ꯌꯥꯎꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯁꯤꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯂꯩꯁꯥꯔꯤꯉꯩ ꯄꯨꯟꯁꯤꯅ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯒꯦꯁꯨ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯏꯇꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯀꯔꯤ ꯀꯧꯒꯦ ꯁꯤꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯆꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯕꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯄꯨꯟꯕ ꯐꯪꯕ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯕꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯒ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯔꯛꯄꯁꯤꯒ ꯀꯔꯝꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯆꯦꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯏ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯄꯨꯟꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯕ ꯐꯪꯕꯁꯦ ꯄꯨꯟꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯋꯥꯕꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯅꯣꯡꯉꯥꯟꯕꯒ ꯀꯔꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯁꯤꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯁꯨꯝ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯃꯦꯟꯒ ꯄꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯅꯆꯟꯅ ꯍꯪꯖꯔꯤꯕꯁꯤꯡꯁꯦ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯌꯥꯎꯔꯝꯃꯁꯨ ꯉꯥꯛꯄꯤꯌꯨ ꯆꯦ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯩ ꯆꯦꯒꯤ ꯄꯥꯎꯈꯨꯝ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯂꯣꯏ ꯈꯨꯝꯗꯣꯛꯈ꯭ꯔꯕꯅꯤꯅ ꯅꯪꯒꯤꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯧꯒꯅꯨ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯖꯣꯌꯥ ꯗꯦꯕꯤ ꯆꯦꯁꯦ ꯂꯨꯍꯣꯡꯕ ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦ ꯆꯦꯒ ꯗꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯁꯦ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯁꯤ ꯃꯃꯥꯡꯗ ꯂꯣꯏ ꯈꯨꯝꯖꯈ꯭ꯔꯦ ꯆꯦꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯁꯤꯁꯨ ꯃꯃꯥꯡ ꯈꯨꯝꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯃꯦꯟꯁꯦ ꯃꯥꯟꯅꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯀꯃꯦꯟꯁꯦ ꯑꯇꯣꯞꯄ ꯂꯧꯈꯠꯆꯔꯔꯣꯏꯒꯦ ꯀꯃꯦꯟꯁꯦ ꯂꯣꯏꯅ ꯑꯌꯥꯝꯕ ꯃꯥꯟꯅꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕꯇꯣ ꯀꯥꯎꯕꯤꯒꯅꯨ 15K ꯍꯦꯛ ꯌꯧꯕꯒ ꯑꯩ ꯒꯤꯐ ꯑꯋꯦ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯦ 15K ꯌꯧꯍꯟꯕꯤꯌꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯅꯤꯀꯣ